ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯖꯤꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯊꯥꯡꯒꯠꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯑꯩꯅ ꯂꯩꯖꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯃꯍꯥꯗꯦꯕ ꯈꯨꯔꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯍꯥꯗꯦꯕ ꯈꯨꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯕꯦꯟꯗꯣ ꯑꯇꯣꯞꯄ ꯈꯨꯟꯒ ꯊꯪꯅꯕ ꯍꯥꯏꯗꯤ ꯁꯝꯅꯕ ꯈꯨꯟꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯈꯔ ꯑꯍꯥꯡꯕ ꯂꯩ ꯑꯍꯥꯡꯕ ꯃꯇꯦꯛꯇꯨꯒꯀꯣ ꯁꯖꯤꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯧ ꯑꯍꯟ ꯑꯉꯥꯡ ꯂꯣꯏꯅ ꯊꯣꯛꯑꯒ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯖꯥ ꯀꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯋꯥꯛ ꯇꯧꯅꯩ ꯆꯠꯅꯩ ꯀꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯤꯔꯣꯜ ꯑꯩꯒꯤ ꯂꯩꯕ ꯑꯗꯨꯝ ꯑꯐꯕ ꯈꯔ ꯑꯍꯟꯕ ꯐꯖꯕ ꯁꯦꯠꯂꯒ ꯆꯠꯅꯩ ꯁꯖꯤꯕꯨꯅꯤꯅ ꯑꯗꯨꯒ ꯑꯂꯣꯏꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯒꯤ ꯃꯍꯥꯗꯦꯕꯁꯤꯒ ꯆꯪꯉꯒ ꯈꯨꯔꯝꯃꯦ ꯃꯌꯥꯝ ꯍꯩꯔꯨꯛ ꯂꯥꯔꯨꯛ ꯇꯧꯔꯒ ꯑꯗꯣ ꯈꯨꯔꯝꯕꯗ ꯍꯟꯗꯛꯇꯤ ꯃꯍꯥꯗꯦꯕ ꯈꯨꯔꯝꯕꯇ ꯅꯠꯇꯅ ꯃꯌꯥꯝꯅ ꯊꯥꯕꯜꯁꯨ ꯁꯤꯜꯂꯦ ꯑꯗꯨꯒ ꯊꯥꯕꯜ ꯁꯤꯜꯂꯤꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯥꯏꯠ 13 19 ꯈꯛ ꯊꯥꯜꯂꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯁꯤꯟꯕ ꯊꯥꯕꯜꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯒꯥꯔꯤ ꯇꯨꯛꯇꯨꯛꯀꯤ ꯀꯔꯤ ꯀꯔꯥ ꯄꯨꯔꯒ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯥꯕꯜꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯟꯕ ꯊꯥꯕꯜ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯆꯣꯡꯖꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯀ꯭ꯂꯕ ꯀꯥꯡꯕꯨ ꯈꯔꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯥꯇꯣꯟꯒꯤ ꯄꯄꯥꯒꯁꯨ ꯄꯣꯁ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯅꯅꯦ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯟ 5 ꯇꯔꯨꯛꯇꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯌꯦꯡꯕꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯣꯡꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯣꯡꯉꯦ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯏꯁꯥꯁꯨ ꯆꯣꯡꯕ ꯌꯥꯎꯋꯦ ꯑꯩꯁꯨ ꯄꯦꯟꯅ ꯆꯣꯡꯉꯦ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯌꯥꯝꯅ ꯐꯪꯖꯔꯛꯇꯦ ꯆꯥꯟꯁꯁꯦ ꯑꯗꯣ ꯑꯁꯤꯒꯤꯁꯤꯒꯗꯤ ꯑꯩꯅ ꯆꯣꯡꯒꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥꯇꯣꯟꯒꯤ ꯄꯄꯥꯅꯁꯨ ꯑꯩꯒꯤ ꯍꯁꯕꯦꯟꯅꯁꯨ ꯆꯣꯡꯉꯨꯔꯣ ꯍꯥꯏꯅꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯔꯒ ꯄꯦꯟꯅ ꯆꯣꯡꯉꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯆꯣꯡꯉꯛꯄꯩ ꯀ꯭ꯂꯤꯞꯇꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯣꯡꯖꯕꯁꯦ Ôi nào. ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯣꯡꯉꯦ ꯄꯨꯡ ꯑꯃꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯣꯡꯉꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯟꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯊꯥꯕꯜꯕꯨꯗꯤ ꯐꯖꯅ ꯂꯣꯏꯗꯦ ꯑꯗꯨꯏꯁꯨ ꯃꯧꯉꯩꯒꯤ ꯍꯥꯏꯗꯤ ꯀꯥꯈꯠꯅꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥꯉꯩꯁꯨ ꯃꯌꯥꯝ ꯀꯨꯝꯊꯔꯒ ꯆꯣꯡꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯆꯣꯡꯕꯕꯨꯗꯤ ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯔꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯧꯉꯩꯅꯤꯅ ꯃꯥꯏꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯨ ꯈꯔ ꯌꯥꯎꯅꯕꯗꯨꯒ ꯑꯗꯨꯒ ꯀꯥꯈꯠꯅꯔꯦ ꯍꯧꯖꯤꯛ ꯆꯠꯅꯕ ꯍꯥꯏꯅ ꯍꯧꯖꯤꯛ ꯁꯤꯒꯩꯁꯦ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯤꯅꯤ ꯁꯟꯗꯥꯒꯤ ꯉꯥꯏꯍꯥꯛꯇꯪ ꯁꯤꯟꯕꯁꯤꯒꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯌꯥꯎꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯌꯥꯎꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯀ꯭ꯂꯕꯅ ꯇꯧꯔꯒ ꯃꯣꯏꯗꯨ ꯄꯤꯛꯇꯛꯅ ꯁꯤꯟꯖꯕꯅꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯧꯔꯒ ꯄꯨꯡ 2-3 ꯈꯛꯀꯤ ꯇꯧꯔꯒ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ